Hello, mayambu ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯉꯥꯡ ꯄꯤꯕꯅꯤꯅꯅꯦꯀꯣ, ꯁꯪꯕꯗꯣ ꯍꯥꯏꯗꯤ ꯁꯪꯉꯁꯨ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤꯅꯅꯦ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯄ ꯉꯝꯗꯦ. ꯚꯤꯗꯤꯑꯣ ꯂꯧꯗꯅ ꯏꯗꯤꯠ ꯇꯧꯅ ꯊꯥꯡꯒꯠꯄꯗꯣ ꯉꯝꯗꯦꯕ. ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯧꯕ, ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯡꯒꯠꯀꯦꯅ ꯐꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯉꯝꯗꯦ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯀꯩꯀꯩ ꯇꯧꯕ ꯌꯦꯡꯃꯤꯟꯅꯁꯤ, ꯊꯥꯡꯒꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯇꯜꯂꯦ. ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯕ, ꯊꯥꯡꯒꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯊꯥꯡꯒꯠꯂꯛꯑꯒꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯗꯨ. ꯏꯟꯖꯥꯡꯁꯦ ꯑꯅꯤ ꯊꯣꯡꯗꯣꯏꯅꯦꯕ. ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯃꯨꯁꯣꯔꯤ ꯆꯥꯔꯣꯏ, ꯆꯥꯕ ꯌꯥꯗꯦꯅ ꯃꯥꯒꯤ ꯃꯨꯛ ꯊꯣꯡꯉꯅꯤ. ꯑꯗꯩ ꯑꯩꯈꯣꯏꯒꯤꯅ ꯃꯨꯁꯣꯔꯤ ꯊꯣꯡꯉꯅꯤ. ꯑꯗ ꯁꯤꯒ ꯑꯌꯨꯛꯇ ꯈꯦꯆꯤ ꯈꯔ ꯊꯣꯡꯕ. ꯈꯦꯆꯤ ꯊꯣꯡꯕꯁꯨ ꯂꯩ, ꯃꯤꯁꯨ ꯊꯕꯛ ꯁꯨꯔꯤ. ꯑꯗꯣ ꯊꯕꯛ ꯁꯨꯕꯁꯦ ꯈꯦꯆꯤ ꯆꯥꯅꯤ ꯌꯥꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯀꯤ ꯃꯨꯛ ꯊꯣꯡꯉꯅꯤ, ꯑꯩꯈꯣꯏꯒꯤꯅ ꯍꯋꯥꯏ. ꯑꯗꯣ ꯌꯦꯡꯁꯤ, ꯃꯌꯥꯝ ꯕꯣꯔꯤꯡꯗꯤ ꯈꯔ ꯆꯨꯅꯤ, ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯅꯤ, ꯀꯩꯗꯤ ꯇꯧꯗꯣꯏ ꯑꯍꯦꯟꯕ ꯀꯔꯤꯝꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯣꯏꯔꯕꯅꯤꯅ ꯑꯅꯧ ꯑꯅꯧꯕ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯗꯕꯗꯨꯁꯨ ꯌꯥꯗꯦꯅꯀꯣ. ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯂꯥꯏꯐꯅꯤꯗꯣ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯇꯨꯝꯍꯟꯈꯤꯔꯤꯅꯦꯕ, ꯑꯗꯣ ꯌꯥꯝ ꯂꯥꯡꯕ ꯌꯥꯗꯦ. ꯑꯩ ꯑꯉꯥꯡꯁꯦ ꯃꯅꯥ ꯌꯥꯝ ꯁꯤꯡꯉꯦꯕ. ꯈꯤꯇꯪꯈꯛ ꯆꯦꯛꯇ ꯍꯥꯏꯕꯗ ꯃꯥ ꯍꯥꯟꯅ ꯍꯧꯒꯠꯂꯛꯑꯅꯤ. ꯑꯗꯨꯅ ꯑꯩ ꯃꯥ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯁꯠ ꯇꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ. ꯑꯉꯥꯡ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯟꯗꯦ. ꯚꯤꯗꯤꯑꯣꯗ ꯑꯩ Q&A ꯇꯧꯁꯦꯅ ꯊꯥꯡꯒꯠꯈꯤꯕꯀꯣ, ꯚꯤꯗꯤꯑꯣ ꯅꯠꯇꯕ ꯄꯣꯁꯇ. ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯛꯇꯤ ꯂꯥꯛꯑꯦꯕ, ꯌꯥꯝꯅꯗꯤ ꯂꯥꯛꯇꯦ. ꯑꯗꯣ ꯑꯃꯅꯤ ꯈꯛ ꯂꯥꯛꯄꯗꯨꯒ ꯑꯩꯅ ꯇꯟꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯗ꯭ꯔꯦ. ꯑꯗꯣ ꯀꯣꯏꯁꯟꯗꯣ ꯀꯩꯅꯣ ꯑꯃꯅ ꯍꯪꯉꯛꯄꯗꯣ, ꯑꯩ ꯅꯨꯄꯥꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦꯅ ꯍꯪꯉꯛꯑꯦꯕ. ꯀꯅꯥꯅꯣ ꯍꯪꯉꯛꯄꯗꯣ, ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ, ꯀꯥꯎꯔꯦꯕꯀꯣ.
ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯕꯦꯡꯛꯇ ꯁꯨꯏ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯇ ꯑꯗꯨꯒꯒꯤ ꯀꯩꯅꯣ ꯑꯃꯅ ꯍꯪꯉꯛꯄꯗꯣ ꯑꯃꯅ ꯑꯩꯁꯦ ꯀꯩ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏꯅ ꯑꯩꯁꯦ ꯑꯉꯥꯡꯅꯦꯕ ꯃꯌꯥꯝ ꯑꯉꯥꯡꯅꯤ ꯑꯗꯣ ꯑꯩꯁꯦ ꯀꯌꯥꯅꯣ ꯑꯩ ꯆꯍꯤ 12 ꯐꯥꯗꯣꯏꯅꯦ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯁꯤꯒ ꯐꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ 22 ꯔꯟꯅꯤꯡ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯃꯅ ꯀꯩꯅꯣ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯈꯪꯅ ꯍꯪꯉꯛꯏ ꯑꯗꯣ ꯑꯩ BA ꯂꯣꯏꯔꯦ ꯑꯇꯩ ꯃꯈꯥꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯤꯛꯏꯕꯅꯤꯅ ꯑꯇꯩ ꯃꯈꯥꯒꯤꯗꯤ ꯈꯟꯗ꯭ꯔꯤ ꯑꯗꯣ ꯑꯉꯥꯡ ꯆꯥꯎꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯁꯥꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯆꯍꯤ 1-2 ꯐꯥꯔꯛꯄ ꯀꯥꯟꯗꯀꯣ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯕ ꯑꯩ ꯈꯟꯒꯅꯤ ꯑꯗꯨ ꯈꯛꯇꯅꯦ ꯑꯇꯩꯒꯤ ꯑꯣꯏꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯦꯂꯤ ꯔꯨꯇꯤꯟꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯄꯗꯣ ꯇꯜꯂꯤꯅꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯩ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯇꯥꯏꯞꯀꯤ ꯑꯉꯥꯡꯅꯦꯕ ꯈꯪꯉꯕ ꯂꯥꯡꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯊꯤꯟꯗ ꯌꯥꯝꯅꯁꯨ ꯇꯨꯝꯗꯦ ꯑꯩ ꯑꯅꯝꯕꯗ ꯑꯗꯨꯝ ꯃꯥ ꯍꯣꯠꯅꯗꯅ ꯊꯕꯛ ꯂꯣꯏꯕꯒ ꯃꯥ ꯍꯣꯠꯅꯕ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯁꯪꯗꯦ ꯀꯩꯅꯣ ꯅꯝꯃꯁꯨ ꯀꯩꯅꯣ ꯊꯥꯡꯒꯠꯇꯣꯏꯕ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯨꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂ ꯂꯩꯔꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯅꯧ ꯑꯅꯧꯕ ꯎꯅꯤꯡꯉꯥꯏꯁꯨ ꯅꯍꯥꯟ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯠꯈꯤꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯍꯣꯏ ꯖꯥꯔꯤꯄꯣꯟ ꯃꯣꯒ꯭ꯔꯥꯝꯗ ꯆꯠꯂꯨꯏꯑꯕ ꯑꯗꯨꯁꯨ ꯅꯝꯃꯤ ꯊꯥꯡꯒꯠꯀꯦ ꯇꯧꯋꯤ ꯑꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯁꯥꯡꯗꯦ ꯃꯤꯅꯤꯠ 4-5 ꯃꯨꯛꯇꯅꯦꯕ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯁꯨ ꯑꯍꯥꯟꯕ ꯆꯠꯄꯅꯤꯅ ꯏꯀꯥꯏꯅ ꯌꯥꯝ ꯅꯝꯃꯨꯗꯦꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯇꯜꯂꯦꯅ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣ ꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯦꯂꯤ ꯔꯨꯇꯤꯟꯗ ꯁꯔꯥ ꯀꯔꯤꯝ ꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯅꯦꯅ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯇꯨꯅꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯊꯥꯡꯒꯠꯅꯤꯡꯉꯒ ꯁꯔꯛ ꯐꯪꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯡꯒꯠꯀꯦ ꯃꯉꯥꯏ ꯊꯥꯡꯒꯠꯅꯤꯡꯉꯥই ꯂꯩꯇꯦ ꯃꯆꯤꯗ ꯆꯥꯅꯕ ꯇꯤꯜꯍꯧ ꯕꯣꯔꯥ ꯇꯧꯒꯦ ꯇꯤꯜꯍꯧ 2ꯈꯛ ꯂꯧꯔꯦ ꯑꯩꯁꯦ ꯉꯔꯥꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯎꯕꯅꯦꯕꯀꯣ ꯔꯦꯁꯤꯄꯤꯁꯦ ꯑꯗꯣ ꯖꯦꯡꯁꯤ ꯃꯣꯏꯒꯤꯁꯤꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯒꯦ ꯈꯣꯏ ꯁꯦ ꯆꯥꯝꯊꯣꯛꯀꯦ ꯆꯥꯝꯊꯣꯛꯑꯒ ꯃꯤꯗꯨꯅ ꯇꯧꯔꯤꯗꯣ ꯃꯣꯏ ꯀꯨꯞꯅ ꯁꯣꯏꯑꯕ ꯑꯗꯣ ꯑꯩꯁꯨ ꯁꯣꯏꯌꯦ ꯑꯝꯇ ꯀꯨꯞꯅ ꯍꯥꯟꯅꯗꯤꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯇꯤꯜꯍꯧ ꯁꯣꯏꯕꯗ ꯌꯥꯝ ꯍꯥꯏꯗꯤ ꯃꯤꯠꯇꯒꯤ ꯄꯤꯒꯁꯦ ꯑꯣꯔꯣ ꯇꯥꯅ ꯌꯥꯝ ꯀꯞꯄꯝꯃꯦꯕ ꯍꯥꯏꯗꯤ ꯂꯩꯅꯥ ꯇꯤꯜꯍꯧ ꯁꯣꯏꯔꯝꯃꯤ ꯃꯃꯤꯡꯃꯛꯇꯤ ꯇꯥꯏꯅ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯁꯣꯏꯈꯤꯕꯅꯅꯦꯀꯣ ꯃꯤꯠꯇꯒꯤ ꯄꯤꯒ ꯇꯥꯗ꯭ꯔꯦ ꯍꯩꯅꯔꯦ ꯑꯩꯗꯤ ꯁꯣꯏꯃꯟꯅ ꯇꯥꯕꯤꯗ꯭ꯔꯦ ꯄꯤꯒ ꯌꯦꯡꯉꯁꯦ ꯇꯤꯜꯍꯧ 2 ꯑꯩꯈꯣꯏꯁꯤꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯨꯝ
ꯄꯤꯒ ꯇꯥꯕꯤꯗꯦ ꯂꯣꯏꯔꯦ ꯁꯣꯏꯕ ꯀꯨꯞꯅ ꯁꯣꯏꯔꯦ ꯁꯣꯏꯔꯒ ꯍꯥꯏꯗꯣꯛꯄꯤꯔꯦ ꯃꯣꯏꯅ ꯍꯥꯞꯄꯤꯗꯣ ꯑꯩꯒꯤ ꯃꯔꯣꯏꯒꯤ ꯗꯤꯕꯥ ꯃꯣꯏꯅ ꯍꯥꯞꯄꯤꯗꯣ ꯊꯨꯝꯒ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯍꯥꯞꯄꯤꯅꯦꯕ ꯑꯩ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯌꯥꯎꯗ꯭ꯔꯦ ꯗꯤꯕꯥꯗ ꯂꯧꯊꯣꯔꯛꯀꯦ ꯁꯤ ꯖꯤꯔꯥꯅꯤ ꯑꯩ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯀꯥꯏꯗꯅ ꯊꯝꯕꯗꯨꯕꯨ ꯗꯤꯕꯥ ꯑꯆꯧꯕꯗ ꯌꯥꯎꯔꯦ 1 2 3 ꯆꯥꯃꯁ 3ꯈꯛ ꯍꯥꯞꯄꯦ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯣꯏ ꯕꯦꯁꯣꯟ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯩ ꯕꯦꯁꯣꯟꯗꯤ ꯑꯣꯛꯀꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯍꯥꯞꯄꯒ ꯃꯣꯏꯗꯣ ꯏꯁꯤꯡꯒ ꯍꯥꯞꯇꯦ ꯍꯥꯏꯐꯦꯠ ꯇꯣꯠꯂꯦꯕ ꯃꯣꯏ ꯁꯤ ꯍꯥꯞꯇꯕꯤꯗ ꯀꯃꯥꯏꯅ ꯇꯣꯠꯂꯤꯖꯥꯠꯅꯣ ग्लव्स को लोई वाई चाहिए चिंगरा पे टोट किया जाती जा रहा है नप्पे है दिखता
मुल्ले hausi nyamnya jengalake tawa thangat khre sina ngasaji ki mixture do leire sina ngasayuki khechi na hoba siga leire haji thongba chapu da thongba si hawi gi kai na hongde jang su sine yang du hawai gi ngan ma sing do loina chak ching jang gare si horen khandok tadi yaroi sok torom dai 달래 대박 하비 사리에 다우 해기 다우 하비 사절은 이거 뭐 레도 하미죠 우라바 다 거의 다방님 소리 베라 가질리지 왁본 가도 거기 빨리지가 저럭 정음지 베라 가리야바 याद फमने नमा संग हम सारे नो बराबर ठीक है गले जरे मैं मैं हजी की बोरादो तो हाउदेरा हाउदेरा खंगदे चारा खंगनी इंस्टाग्राम दे उरंबा रेसिपी नी ना ट्राई तौसी हाउरदी मथंग अमुकसु तौनी हाउत्रदी खंगद्रेंगो हाउगदबदी दुम मालिदा क्रंची गदा मा ए हवाई दे चाक चंगी जी सिमदा लौथोगी कमाय लौथोगनी ngangdre खोंथी जाब्रा हंगे सिमदे लौथोगी ने चाक तंगलंबा हवाई दो चाक चंगीदना अमत मुलमद्रे चे बोरासु लोरे दो फजई बोराजे हागदबदी माले तो ऐसिगा हवाई सोक तो सलाम दा कामगे बाहुले yung sidra तो हम पिक अप से नहीं छो माय शिबो म चालू को ना दो इनो ने इश तो जो के थरी जाओ ना दो इनो मम्मा थोंगी तो मम्मा थोंगी đồng ý cơ video lâu đi ngày sang quay đã mi lại bạ khơi câu bộ cả una bạ cái giờ rồi thì ta mi phải làm cái đồ cái để mi lại này chào bạn đi xí ra siga tawrise khoi kubokta phangnawa mi laisi manganda lai jingdokpa laineba kari kari ana ek chawba masanungda haina jingdokpa laineba no khoi kubokse maiba haigadra kai haina no khangde mase lai tongmadi nate no ma sumaina mami du salaga khangba leng jingba ngamye bu loina khoi samanungda tawba khotpudu migi leiba lai gi leiba do kakpadana kakpi khotpidana ma sengdokpa ngamyeba Di mungta mi jing malai ni mayam su lak mamangda angang tawtuba khotpagi adugi lakpani su mayam jawre angang tawtuba mayam ama khoi kubukta jingaga mai ising ason mathakpana angang jawgiba mayam jawreba adugi phaba ngamdaba anaba mayam phagre angawba khangkhaidi layengba ngamdaba singdok mayam phaba jawgre mai ising ason mathakpana adun maina maje phangnaba mi mayam lai nungtigi masulai सिसे अखोइगी लिन रिमूवर दुनियाबा हजी इंस्टाग्राम दा यामना ट्रेंडिंग होइबा रिमूवर दो अखोइगी ngayi ko masu tu yengsi kamai tau ba
ꯁꯤ ꯁꯦꯡꯗꯣꯛꯅꯕ ꯃꯥꯏ ꯁꯦꯡꯗꯣꯛꯅꯕ ꯕ꯭ꯔꯁ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯤꯁꯤꯡ ꯀꯥꯏꯗꯪꯒꯦ ꯃꯤ ꯃꯌꯥꯝ ꯁꯤ ꯑꯣꯟ ꯇꯧꯔꯦ ꯃꯅꯨꯡꯗ ꯍꯥꯕꯨꯖꯥꯒꯤꯁꯦ ꯁꯤ ꯀꯣꯛ ꯂꯩꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯤꯖꯅ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯨ ꯄꯤꯖꯈ꯭ꯔꯦ ꯏꯅꯦꯝꯕꯣꯛꯇ ꯏꯀꯨꯕꯣꯛꯇꯨꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯆꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅꯅꯦ ꯁꯣꯟꯗ ꯑꯃꯨꯛ ꯍꯣꯠꯅ ꯑꯣꯏꯗ ꯑꯃꯨꯛ ꯂꯣꯏꯁꯟ ꯖꯦꯠꯇ ꯑꯃꯨꯛ ꯂꯣꯏꯁꯟ ꯅꯪꯗꯦꯕ ꯈꯪꯉꯕ ꯅꯣꯏꯗꯤ ꯃꯥꯅ ꯈꯔ ꯅꯤꯡꯉꯥꯏ ꯇꯧꯒꯟꯕꯒ ꯑꯁꯣꯝꯗ ꯊꯕꯛꯇꯣ ꯂꯣꯏꯁꯜꯂꯝꯃꯒ ꯃꯥ ꯄꯥꯏꯒꯩꯗꯣ ꯉꯝꯗꯦ ꯍꯥꯟꯅ ꯂꯣꯏꯁꯟꯕ ꯑꯗꯩ ꯃꯥꯃꯨꯛ ꯄꯥꯏꯕ ꯑꯗꯨꯅ ꯃꯥ ꯄꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯃꯤꯁꯨ ꯂꯥꯛꯁꯜꯂꯦ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯄꯨꯡ 2 ꯇꯥꯔꯗꯣꯔꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯒꯦ ꯇꯧꯔꯤ ꯑꯩ ꯆꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯑꯉꯥꯡ ꯑꯃꯨꯛ ꯁꯨꯝꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯑꯣꯔꯗꯔ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯥ ꯐꯤ ꯃꯄꯣꯟ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯑꯗꯨꯏ ꯃꯄꯣꯟ ꯊꯣꯛꯄꯗꯨꯒꯤ ꯃꯦꯆꯤꯟꯗꯨꯅ ꯆꯂꯥꯏꯔꯒ ꯑꯗꯨꯝ ꯃꯄꯣꯟ ꯊꯣꯛꯄꯗꯣ ꯂꯣꯏ ꯀꯨꯏꯑꯦꯕꯀꯣ ꯐꯤꯗꯤ ꯄꯥꯊꯗꯦꯕ ꯀꯩꯅꯣ ꯃꯥꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯃꯇꯨ ꯊꯣꯔꯛꯄꯗꯣ ꯑꯗꯨꯇꯅꯦꯕ ꯀꯨꯏꯗꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯑꯃꯨꯛ ꯇꯧꯔꯒ ꯆꯤꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯗꯤ ꯑꯩ ꯂꯤꯡꯗꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯄꯥꯝꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯤꯡ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯈꯤꯒꯦ ꯂꯨꯈꯥꯛ ꯋꯥꯏꯔꯝꯁꯨ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯏꯅꯦꯝꯕꯣꯛꯅ ꯑꯉꯥꯡ ꯄꯨꯊꯣꯛꯈꯤꯕꯉꯩ ꯁꯔꯛꯁꯤꯒꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯍꯣꯏꯁꯟꯅꯗ ꯃꯄꯣꯟ ꯊꯣꯛꯇ꯭ꯔꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤ ꯃꯄꯣꯟ ꯊꯣꯛꯏꯅꯤꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯦꯆꯤꯟꯁꯦ ꯑꯣꯟꯅꯤ ꯑꯗꯨ ꯁꯤꯁꯦ ꯁꯤꯒꯩꯁꯤꯒ ꯑꯣꯟ ꯇꯧꯔꯒ ꯇꯧꯔꯛꯀꯦ ꯀꯩꯌꯥ ꯐꯖꯔꯦꯅꯦ ꯎꯕ꯭ꯔꯥ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯗꯨꯅꯤꯅꯦ ꯀꯔꯝꯅ वीडियो काफी हो रहा है ज़्यादा कापन तू सिगा जाओ इसे जाओ सिगा लोई थोड़े माय माय गॉड ले मनु जंगल में तौगी कारेल तो बड़ा कम दूरी कारेल कार खटे नहीं वोल्टेज नहीं तो तो नতুন টা লাগিয়ে গেলে নানি দাদু তো এটা অটোমেটিক্যালি যখন নতুনটা লাগিয়ে যাবো তখন মানে এটা জয় যাবো কেদাই ভোল্টেজটা পাওয়ারটা বাড়িয়ে संदागी थबक लोइरे आंगांसु लोइसनना केबिने खत्तिंगा तौरे थिमो होंदोकिरे मासु थबक के हले मा ट्राई तौरी मा थाजद्रिबा अइना सुमाइन तौरी मा मसाना ट्राई तौजरी जाब्रा आइनिंगी इसिनजे फाब्रा फटाब्रा आइनिंगी नुपी आजो लेयदि अफा पोल लयो ओइदो पादबदा इन खंदी चागदो पोल लयो आई खंदी चागदो सि लेयि जा